अहमक्तदा डायमंड टीवी चैनल मिडियम ताबिरिबसिंगबु निर्मला थांगजमना तराम नोकचरी हौजिक मखा सथजरकपदा लांथोकसरी असिगी मतम मतमगी वाफम अमदे राशि फल असिगी अहानबदा लौखचगदोरिबा असि सना लैबाक एडिटोरियल कलमदगी लौखचगे मैतै सिंगी निगोल चकौबगी थौरम हराव कुमहै नते कल्चर ग मरी लैनबा थौरमने मणिपुर हाइबसी तोंगान तोंगान बकांगलो फुरुप कयागी पोकनाफम लमदमने खुंदामिनरिबा फुरुप सिंग असिगी तोखाई तोखाई बा फेस्टिवल सिंग लई नगा फुरुप की मनुंगदा चल्लिबा अपिक अपिक बकांगलो सिंगिशु तोखाई तोखाई बा फेस्टिवल सिंग लई खुदम ओइना हाइरबदा कुकी सिंगिना गनगाई अवांग माइकैदा खुंदारिबा माउ नगा ट्राइब किना सिटुइनी टांगकुल फुरुप सिंगिना लुइरा फनीत अनाल ड्राइव किना चवान कुमरी सन नचिंगबा असने फुरुप आई मयाम असिगा पुन्ना हिंगमिनरिबा मिटै सिंगी ओइना ख्वाइदगी चावबा फेस्टिवल असि निंगोल चाकौबगी थौरमनी थौरम असि निंगसिंगबा थोक्त्रबा मतमदगी हौना पांगथोक्तुना लागली चही खुदिंगी ओइना मैतैगी थाजत्ता हियांगगी निनी पानबा नुमिता पांगथोई थौरम असिगी मनुंगी ओइबा वाहनथोक्ति ताइबंगी चनबी अमा ओइना मयुम मकै पांदुना युमलिंग कैरिंग ख्रबा तुंगदा मपाम लमदमदा लैहौरिबा मबुंग मौपासिंगा ककनबा नुमित असिदा चाक सारा अमखक चामिनबदुनी मबुंग मौपागा मचल मचे अमसुंग ममा मपागगी नुंगशिलिपुनगी मरी अदु मतम सुपदा निंगसिंगदुना लैननबगी पांगथोकपा थौरम अमने निंगोल ओइबिसिंगना मयुम मकै पानख्रबा तुंगदा मपाम लमदमदा चटनबी अमा ओइना चटननबगी खुदोंग चाबा फंगबा थौरमनी नुमित असिदा माइकै फंगना मयुम मकै पानखिबा लैसारिङै नत्रगना अंगांग ओइरिङै मतमदना होमिन कामिन नरकपा अमसुंग ममानबिसिंग उननबगी खुदोंग चाबा फंगी मखोय मसेलगी अवा नुंगाइगी वारी लीनबा अमसुंग अमगी अवाबा तारकपदा मतेंग पांगनिंगबगी वखलवन फाउनफम फाउहनफम थौरम अमसु ओइरी मरम अदुना निंगोल ओइबिसिंगना नुमित असिबु खौरांगना ngainei asumna imung manungi oiba thauram asi chahi kharagi mamangdagi furuk kayagi oiba thauram oikrabani laikai natraga khungangda chingmi tami punna cha kawgi thauram pangthoknei chingmi masilgi marakta su ningol sing cha kawba yaunarabani asumna state ki oina festival onthokrabani निंगोल चाकौबगी ओइना थौरम असि कल्चर गा मरी लैनबा थौरम अमनी हाइरिबसी तरंग तरंगबा खुदम अमा हाइबा तारगदी निंगोल ओइबिसिंगना मपाम लमदमदा लाकपदा नाट की ओइबा फिजेट लैटिंग सेटुना लाकनरिबसी मबुंग मौपासिंगीदमक अचा अथक खरखक पुरकपा अमसुंग मबुंग मौपासिंग मचल मचेसिंग अदुगिदमक अंगंबा खुदोल पिनबा असिसु फेस्टिवल असिगी सरुक अमगी ओइ यामना चमना मबुंग मौपागा मचल मचेसिंगा ओइबा कल्चरल फेस्टिवल असि कनागुंबगी इमुंग मनुंगदा अवाबा ताई हाइदुना पांगथोक्तबसु अदुम यावी कनागुंबगी इमुंग मनुंग खरदना मिसिमिना अवा अना तारगसु जही अमगी मनुंगदा अमुखक पांगथोक्पा थौरमनी हाइदुना चाक अदुम तौनै अदुबो लैबाक अमा अवाबा तारे हाइदुना चाकौबगी थौरम असि पांगथोक्पा यारोय हाइना कनागुंबा अथिंगबा थंबदी चटनदे चाकौबा हाइबा थौरम असि नोमखकी ओइजरगसु चावरबा सेनफम अमा चादिंग तौनै लैंगाकी सेनथुंगी फिबम फरिङैददी बोन्स फाउबा पिनरमी युम खुदिंगदा निंगोल चाकौबनीना इमुंगी मियोइसिंगना यामना ngannna निंगोल सिंगदा करी खुदोल पिगदगी हाइरी करी करी पुगदगे हाइबना चिंगबसिंग असि खनै कनागुंबना चाकौबगी थौरम असि मांगोइनना तंगाई फदना पोलमसिंग सेम सादुना योली नुपीसिंग अहिंग तुमदना तुमदबा मखै फी सानै नुमिसिदा युमथोंग अयाम्बा nga थोंबा चानबना ngami lising kaya marumna nga yoknei निंगोल सिंगना मपामदा गुला पुनबगिदमक चखाउदगी सेम्बा गुला कौटा सिंग साजिल्लगा थम्बी samna hairabada state asigi cell tumgi circulation ama ningol chakobagi thauramda semgatli matang asida panjaningba wafamde
Manipur hauzik khwaidagi waba amasung mikap mirau kholtana thanba mafam oiri. Maram aduna kanagumbana handak chahi asigi oina ningol chakaubagi thauramsi lepnanaba apilsu taunai ningol chakauba haibasi suksoi soidana chakaudaba yade haibadi leite. Misi mina yauba imung dadi chakauba suyawi kaudaba suyawi chakauba haibasi mabung mawpa singi nungsi mari jasin hanbada yumpham oiba culture ga mari lainaba thauramni. Irang maraksida yeknaba singna maitai singi chakaubagi thauram phauba pangthokpa ngamde haikhigadaba sulei. Masigi sumathakta chakaubagi thauramda midyang thamlaga nga yokhibasing sakhiba Fising sem sanakiba polamsing amasung lalonba thamluba polamsing asidagi hauraga senmitlonda chaitheng ama thorakadaba adugishu yenglaga chakaubagi thauramsi pangthokpa kaide haina khali. Mayumakai leitaduna relief camp singda lairiba singsu angamba singna chakaubiba yai jingmi tami singsu mahusagumna chakauhaningi masina aikhoigi apunbagi saktam sagat pangamgani haijaningi masini pujarakliba Editorial kalam sanalaibak editorial kalam dagi pujarakpa matam gi Wapham makha tarakpada kanglaipaki mera dagi mungla khochagi Kanglaipaki mairasi Angang singbu tunggi umbirel ni khanduna ningthina sembinaba hotnase ngasi malem asida leiriba tongan bahiram kayada saknairabi oina leiriba amasung afawba malem gi luchingbi kaya asi angang oina horakhiba ngaktani makhoigi angang oiringai punsida makhoigi mama mapa amadi khunai adugi mirol singna luna chana tawbiduna ningthina mahai masin tamduna afaba chinjak pijaduna nawyok nakon fazana yolakhibadna ayambani pikliba pambi amabu mapung marai phaba pambi ama oinaba honabada piklingai dagi hauna ningthina sembi sabiba haibasi tawdaba yadraba thabak amani maduna aikhoigi angang singbu ningthina mahai masin tamhananaba lamchat chazat fajaba mahai maraiba kidamakta kathokpa ngamba miyoiba khunaibu nungsiba ngamba putel chawarba miyoi amamam oinaba mama mapa oibisingna achoba thodang loduna honafam thoi India asi malemgi leibak singi manungda mising yamba leibak oiribani India gi miyam asigi marakta naha oiriba singna masing yamba heli haiduna India gi Prime Minister Narendra Modi na Young India haiduna mingtholibane Masigi pandamdi naha sing yokhatsi afava naha oihansi haibani afava naha ama oiba haibasi piklingai dagi hauna sembi sabidrabadi khak oithokloi adubu masigi ona taina bada ngasidi India da pikliba angang singbu thabak suhanduna sel tan ba haibadu child labor gi masing noma gi hengalakli angang lalonba kya na pikliba angang kya lalonba gi thabak chatharakli masi Machi oiba chinjak chaba phangdraba phizet phigaidana yomduna punsi hingnaba lairik laishu mapung phana tamba ngamdraba angang singi masing nongma gi hengalakli masida natana mayai kaba drug kaya Manipur amasung India gi mafam kaya da yamna laina phangduna inkhalakliba naharol singi khayata taduna drug ki ipakta irak naduna manghanana bahotnarakli Pumnamak asi yengloragadi aikhoigi pikliba angang amasung inkhalakliba naharol singi punsi asi yamna mipaiba amada leiri Manipur gi oina hauzik pikliba angang singdi machi oiba chinjak bijaba ngamdaba angang singi phanghan phamthokpa rights haibadi child rights amadi
juvenile justice adu phangduna laibana ayamba oiri masigi khudam amatang palabada India lainga ki Human Resource Development Ministry gi makhada National Council for Educational Research and Training NCERT na piba school bag singi arumba ngakna angang singda puhanduna thabak mapung phana paikhatri NCERT na piba guideline gi matung innadi class 1 amasung 2 da tamliba angang singna KG amaga makhai lairik khau pugadabani aduga class 3 dagina 5 fawat KG ahum class 6 amasung 7 fawna KG mari class 8 amasung 9 fawna KG mari makhai aduga class 10 gi oina KG manga ni haina pidi adubu asigumba guideline asi Manipur lenga ki school sing amadi private school sing da tamliba mairoi singna ngakna chatna bangasi fawa pinabidri masipik liba angang singbu ka hena lumba lairik khau puhanduna laknabani haina laubada thoina laloi maram aduna imung manungdagi hauna mama mapa oiriba singna pikliba mahai tamliba angang singbu ningthina luna chana tawbiba amaromda Manipur leingak nasu angang singi fangpham thokpa child rights amadi juvenile justice adu ningthina fanganana bahona fam thoi masini pujarakliba kanglei paki mairadagi lokhatchaba matam-matamgi Wapham makha tarakpada pantamdagi amuk lokhatchage rule of law ngakna ba su lokthoksi suspension of operations shu chatnariba kukilal hoba singna sahi asigi haukiba me ahumdagi ngasi fawba sugi ground rule thugairaga aranba thawong kayamuk leptana chathari maru oina Manipur gi yelhomi singi manungda ama oiriba mitei singna atamnana landabagi thabak chathari makhoina kari maramgi mitei singda landari bano haibagi wahang kaya gi pakhum pi batarabadi Manipur gi lam gi mapu asi kuki jau sing khaktagi oinaba mitei singbu maru fangna malem gi leimai dagi muthatnabagi thaurangi jangsilakpa matam sangna thaurang tawraga chatharakpa aranba terrorist ki thawong ni haina khale Manipur da leiriba kuki singna makhoigi oiba leibak ama nauna semnaba thaurangda mitei singbu marufangna muthatpa haiba pandamgi makhada jangsilakpa khungjangi ahanba khut thaba haukiba asi haukiba me ahumdagi haukibani haiba singa sigi lamdam asigi miyamna hena khangnaduna leiri Punamak singa sigi Bharat laingakna khangna kari maramgi kuki terrorist sing haibadi narco terrorist sing ni haina ngasi miyamna khangnariba sing asiga su chatnaduna ngasi fawba leiribanu haibagi wahang asina Manipur sin thungna hangduna leiri masigi maramdi kuki singna Bharat laingakta makhoigi tonganba laingak natragana tonganba administration ama Manipur da lehenbiu haiba demand tawbada kari maramgi atamnana mitei singda landabada tana Manipur gi puwariga sagwana ba laifam len sing mang takhanbaga loinana Manipur gi yelhumi singi puwari sing lana sandoklambaga malem gi miyamda semdoklaba aranba puwari singi lairik sing yonthoklaga mitei singbu marufangna muthatnaba honaribano haibasigi paukhum aranba tawba singbu kankhatpa manbagi thawong jathaba singna makhatana kuki terrorist singna su chatnaduna haujik phawba Manipurda thamlibano haibasine su chatnabagi khudong chaba lauraga atamnana mitei singda landarakliba amadi mara leitaba mitei singbu khongul muthatnaba hotnari asigumba kaya sina maram oiraga Manipurgi CSO sing amadi mahairoi luk kayana Manipurda kuki singa Bharat lengaka amadi Manipur lengaka su chatnaduna leiriba asi khudakta handokadabani haina state asida tha taruk hena Bharat lengakta laurakpani Nakal amaromda sugi ground rule ngaktabagi thabak mathakta kuki militant singi designated camp ta kuki militant sing amata laitra haibasi Bharat ki lanmi singna mayek sengna khanglaba su khangna Bharat lengakna makhata na Manipurda kuki singi lalauba singa leinariba su handok tana laibadagi lamdam asida tha taruk helaba fawbada kuki khulai paiba singna mitei singda landaba leptabagi mathakta loijing loya da leiba lofam singda lo lokpada nomai leptana kapsilakpana faw lokpa yahandri kalam asida kayarak hanna thamkhraba November thadagi lolokpa matam oigadaba maramna Manipurgi chingya tamyada kuki militant sing leitana ba state force amadi central force sing na mapung phana mangjongnana November tha yorok tringaida takthok hauba chumgani haibagi warol sing thamba laikhrabani adubu
state asidi amadi central lengak na thabak oina paikat haudabadagi jingya tamya da leiba lamdam asigi low lokpada kuki singna fong na nongmai kaptharakpani maram aduna athubada su lowthokpana state asida tangdu leitaba rule of law leiba lamdam oigani masini ngasi pandamdagi lokhatjaba matam matamgi Wapham makha tarakpada Naharol ki thaudang dagi amok lokhatjagi kuki singi kadargi langla mana pangkhraba Bharat Sarkar haukiba me ahum dagi ngasi fawba chatharakliba tha taruk helaklaba irang asida kuki singi angak pa kadargi lang thaktuna Bharat Sarkar bu mana panghalle ahanbada miteina ST demand tawbagi mayokta yaningdaba fongdokpagi khongjang jangsinbada mitei sina khut tharakpani haiduna malemgi miyamda paulana sanduktuna makhoina chumnaba honaki adubu maibu phina kuptuna thamba yadabana kuki singi asengba masak malemgi miyamna khangnarakhe mitei gi chamjaraba khulsing more sugnu sero churachanpur phayeng khurkhul kautrok sabung khokna chingba khulsingda kuki singna landarak mitei gi yum lising nipan gi mathakta mai thadokriba chingya ga tainaba yum sing asibu kuki singi yumni miteina thabani haiduna lanna amuk national media amadi malemgi miyamda sandorakhe adubu maithiraba matungda amuk manipur gi chingmai singdagi popi pambi muthatnaba amadi reserve forest gi jaga singda nauna khun tasilakliba sing amadi mitop sing khandoknaba survey tarakpada kuki gi lamda Manipur sarkarna landarakle makhoibu tanthokpiri haiduna tonganba administration pibiyo haiduna Bharat Sarkar da che pisilakhe achumba khanglakliba Bharat Sarkar su kuki gi karamba mayada langda thuduna natragana karamba aronba agenda laiduna kuki singda wahi ama fongdoktana tumina leiri aduga amuksu Manipur Legislative Assembly da Manipur gi ngamkai kaihelloi Manipur gi aronba ngakani Bharat Sangbidan bu ikai khumnagani haina wasak laukiba Manipur Sarkar gi talab chariba kuki MLA tarana tawriba thawong asidi angakpani Sarkar asi fatti haiduna Manipur gi Sarkar bu kauthoklamlaga atopa state ki Sarkar da napcharaga lamdam asida irang thohannanaba ithil pirakliba kuki MLA tarana Manipur gi tokaiba lenga ki demand torakli matang asida panjaninglibadi icha phatre haiduna warakadaba mama mapa oiriba Bharat Sarkar na machanupa ahal Manipur gi chief minister na lamhenba nanau sing waru haiduna sinaba oirambadi oiramlabadi nahana thokpa ama toramlagadabani adubu mama mapa oiriba Bharat Sarkar na pangba mi amagum khangsin usinadana leikhibana Manipur gi chief minister su chin melaga leiri amadi Sarkar asibu pairiba party na makhoi gi mathakta action lokhatkadaba amadusu high command gi instruction leitabana karimata tawba ngamdana leiri tasengbadi kuki MLA tarana tawriba thabak asi Bharat ki Sangbidan bu singnabane state asigi assembly bu karyamnabane makhoi bu khudakta action lokhatlamba yabani adubu maikai chumgadaba Krishnana tumina laikhibana Arjunna karidi tawruni mitei macha singna Sarkar asigi natragana Bharat Sarkar gi mayokta pendabagi kholau ama laujaba dharna famjaba matamdadi state force amadi central paramilitary force singna akanba action lokhatuna miyamda tear gas rubber bullet charana chingba kapsinduna micham miyam ama sokhalli matang asida panjaningba Wapham singdi Misam singna force singbu miteida atamnana onsilli haiduna asauba pokli amaromda kuki singna changshinba khongjang singda central paramilitary force singna karigumba action amatta lokhatabagi maram karigino haiduna miyamna hangnaduna lakli adubu ngarang hanta kuki nupi singna changsin kiba khongjang singda aikhoina khangbadi kuki nupi singna amadi kuki gi miyamna khongjang changshinba matamda security force na makhoida khut tharaktanaba yamna pikliba chahi ahumgi makhagi angangsing masa posinduna khongjang adu changsili apikpa angang yauriba nupi sing aduda action tawbadi yadabani na security force sing su upai leitre henangagliba amana khongjang changsiliba nupi sing kuki nupa ani laklaga khubak amuktang khubada
Kongol takpagum takiba aduni masidagi security force singnasu kuki singi kadar khanglakpadagi nupi singi khongjang takthoraki Kangluki irang asigi manung channa kuki nupi ani fi yaudana Purubagi damaktadi Prime Minister Narendra Modi na makaupong nanganglakpada Manipur gi lengak amadi lengak asiu pairiba party na Diwali Bombula Pokhaibagumna Lau Khongduna Mitei bu chaiki amadi jenaba sing faki Mitei singi ikai phiruk khumki amaromda Mathau pangthok liba Manipur Police Officer ama Moreda ko kilalauba singna landaraktuna hatkiba matamdade Bharat ki Prime Minister Narendra Modi amadi Union Home Minister Amit Shah na wahai ama fawwa phongdoktana khangjinadana laikhibasi Mitei singidi yamna laibak thibani tawgadaba mina tawdraga CM Birena lengak leitaba tahanduna Bharat Sarkarna lila sanari masini pujirakliba Asigi narol gi thaudang de gilo khachaba matam gi Wapham makatarak pada asigi Rashi Phal amuk mayam puna taminasi Mesh Rashi ning bathungba minathagat piba yekna babulai nangam jaba numini akhang ahi sarba amadi miwa lauraba chauna mangjagani leisha pakhang singi oina ning bathungani Mesh Rashi hakchang nungaiba miyanga mari phaba ichang thobana mina lakchaba ngamloidaba numini mitop thajaradi mangbata nangani leisha pakhang singi oina nungsibana luna khalle Mithun Rashi mikok thongba waba numit oijarabasu ningbadi thongani miyamna chanbigani nachana nai chakhutkani asaubanadi mangjagani leisha pakhang singi oina nungsibana chale karkat Rashi wayamna ngangbadi ikai nungsiyanaba thaudok thokani thajadana naknabana fatta lausing siznarakani ningbadumak pangu leisha pakhang singi oina ningba thongani singarasi achumba amadi lausing thadaraga pangbat natana afaba leite Tanba amadi miwa thajabana mang nabagi masakni khangba kalu fagani leisha pakhang singi oina ningba mapa charoi Kanya Rashi harauba ningba thungba sendong chawna fangjaba numitni miwa di loganu miyamna thoina yanagani khudong chawa manghanganu leisha pakhang singi oina laibak fagani Dola Rashi kok saba numitni nolukna chachaba amadi hena asa chawdaba fagadaba numitni matam laubana mangbadagi hena fai kawganu leisha pakhang singi oina ingthau Wrishik Rashi ningba soidana thongani nathak thongbugi wadi afafani thajana chatlu chin kallaba chopa soiroi yanaba supamganu leisha pakhang singi oina pukning phathana layu Danu Rashi ningba thongani lausingna pangalni kawganu nachana naigi pukning penjagani miyamni yai Makha thabaga wakal tanadabadi leigani leisha pakhang singi oina laibok fagani Makar Rashi laibok faba watlabasu mina lakchabadi ngamloi naitom aruba warep lauba ngamgani charang nabadi yade miyam loina leisha pakhang singi oina ningba mapadi charoi Kumbha Rashi nathak thongbana luna amadi nungsina tawbiba lei lausing chawkhatpa mingchat tanbada maipa kadaba numitni thauna hanganu leisha pakhang singi oina matam kharadi lau Aroibada Minarashi ningba khwaidagi hena thongani lausing phudo unangbu lakchanaba leiroi hakchang nungaiba hengani furup marup mapangna ditathi leisha pakhang singi oina nungsiba phangi masini pujarakliba ngasigi Rashi Phal amadi matam-matamgi Wapham ngasigi Facebook page da leibiriba amadi ngasigi YouTube live streaming da midyang tabiriba Aiskom Cable Network da amadi Editorial Cable Network da miyang tabiriba pumnamakpo Nirmala Thangjamna amukahana khurumjari